Lakhipur online puthok saba Mars ki tang taru yumsa kisha numit ki Khomjinba Pao tabirasi. Ahanbada marui Pao. Maharaj Gambir Singhi mapok kumon gamari lainana khana naina bagi thoromama amsu na silangduna silchar da pangthokre. Poila polda laiba iningthau Gambir Singhi saktamda haikal lekat tamduna ikai khomna jakre. Kamar Bongi Rising Youth Committee na maifagi luchingba singbu taram nokre. Lakliba Lok Sabha Mikhal asiga mari lainana Lakhipur BJP Mandal Mahila Morcha gi oiba khongsetama Lakhipur da chatkre. Sri Santosh Rajkumar bu Lakliba Lok Sabha Mikhal gi Silchar Lok Sabha area gi OBC Morcha gi Pravari oina khankre. Dholai Kendra Manipuri Welfare Society haina mingthonba society ama semnana bagi warep lawkre. Karingpan Zilla ki Thoibi Weaving Cooperative Society da Assamese kudai sanana bagi training haudokre amasung Santosh Trophy ki semi-final da hayeng Manipur ka Goa ga aduga services ka Mizoram ka sanaragani. Haujik mapungoi Pao tabirasi. Maharaj Gambir Singhi Chaniga Kuntra Taruk Suba Mapok Kumon Numit ka mari lainana Manipur buning tamba porakpada Maharaj Gambir Singha ki thaudang amasung Manipur da Santi Purakpagi damak Assam da leiriba Manipuri diaspora na laukadaba mari lainaba thaudang sing haiba hiramasida nongmagi oiba khana nainabagi thoromama ngarang leibak pokpa numit Mars ki tang manga da Silchar da leiba Manipuri Boys Hostel da pangthokre. All Assam Manipuri Students Union Central Committee na sinduna pangthokiba khana nainabagi thoromasida AMSU Central Committee ke advisor Saikhom Komla Kantana Mipamapu Oiki Loinana AMSU Central Committee ki President Ngasepam Sanahal Manipuri Language Advisory Board Sahitya Academy New Delhi ki member Dr. K.N. Chan Retired SCS Arambam Nandababu Amadi Assistant Commissioner of Taxes Lairenlakpam Champalalna Daistapam ki Thauramda AMSU Central Committee ki Assistant General Secretary Panjobam Indrajitna Nungi Oiba Warol Piki Thauramgi Wangangloi Oina Dr. Maimom Santi Kumar Dr. Yendre Map Kunjalal Dr. Soibam Haridas Oza Manglemba Leisungbam Robindro R.K. Sanatomba Ima Bimbhapati Panjobam Loknath Okram Lakikanta Asangbam Biren Oza Brajabasina Chingbana Thoromasiga mari lainana wapam kaya thambiki khana nainabagi thoromasida laukiba warep oina Manipur da Meitei gi I masel da toina thokliba umkhonaba asi Assam gi Manipuri diaspora na condemn tauki amasung tungda sigumba bhap tanadabagi thodok sing asi thoktanaba appeal tauki haina AMSU Central Committee gi General Secretary Asangbam Sopon gi cherol amada khangalakte. Athauba Ningsinglup Lakhipur Kasar na silangduna Nehru College Poilapun lambi da leiriba iningthau Gambir Singha gi saktamda iningthau gi chahi chaniga kunthra taruk suba mapok kumon numit ngarang Mars ki tang manga da yek salai taret ki phiral chingkhatpa ka loinana haikal lekat tamduna ikai khomna botkre thoromasida Rajkumar Sanahal Yumnam Nadia Chan Yumnam Mani Irom Gormani Asangbam Gorgopal Oinam Manoranjan Ingudam Nilbir NG Manidhon NG Kunjababu Maitan Kaisam Birendro L Bir Kumar KH Birolal L Kunjamohon M Rajen S Ranjit Lokesor S Joy Kumar amasung Leisungbam Robindro na chingba miyoi sing sarukjaki hairi. Manipuri loan bo Assam gi district marida associate official loan oina Assam cabinet na lokhiba barep adubo arang nungai ba phongdokpa oina ngarang Kasargi Kamarbon Rising Youth Committee na Maifagi Luchingba Singbu Taram na okre Thoramatuda President Oina Hizam Arun Chief Guest Oina Seram Herajit aduga Maifagi President Thangjam Projen Secretary General Tampak Mim Salauddin Assistant General Secretary Wahengbam Surendra Sarangthem Rupchan Sarangthem Dhananjoy Amadi Sarangthem Chandra Kumar na chingba na daistapam ki Maifagi Luchingba Singda Lengjan Kudul Tamduna ikai khumna ki Thorumgi wahaudok piraduna Sarangthem Hemantana haikibada Maifagi Luchingba Sing loinana Seram Herajit ki mathauna maringjel bu singthaki Seram Herajit na hai Associate Official Loan Fanglakiba si Maifa khaktana nate Assam gi amadi Malemasida choijaina na tariba Manipuri furupcha kudingmaki hona jamanna mahiyan bani haiki Thoromaduda Kamarbon Rising Youth Committee ki President Brahmachari Mayum Kisan Chandra Sharma amadi Maibam Dijen na chingba sarukjaki
Lakliba Lok Sabha Mikhal asiga mari lenana ngarang leibak pokpa numit Mars ki tang mangada Bharatiya Janata Party ki Lakhipur BJP Mandal Mahila Morcha gi oiba khongset ama Lakhipur Mayol gi Kali Mandir da Khuram jarapa matung khongset adu haudokhi SHG ki member sing amadi atai lup kaya dagi lakhiba nupi sing gi khongset adu da Lakhipur Mandal Mahila Morcha gi President Kabrabam Ongbi Anita Devi Vice President Kalyani Datta Vice President Gunabati Devi, General Secretary Rupa Setri, Silchar Mohila Morcha gi District Secretary Shompa Das, Ward Commissioner Sangita Nath na chingba sarukjakhi. Nupi singi oiba khongset asida mioi chahum rom na sarukjakhi. Masida Lakhipur Municipality Board ki Chairman Mrinal Kantidas na achauba thodang lobi ki haina Lakhipur Mandal Mahila Morcha gi Social Media Convener Bina Devi na khangalakli. Lok Sabha Mikhal ki mangoi nana OBC Morcha BJP Assam Pradesh ki incharge amadi assistant incharge ki pham sinakre Pradesh BJP OBC Morcha ki member amadi Karimganj Jila Morcha ki Pravari Sri Santoshjit Rajkumar bu Lakliba Lok Sabha Mikhal ki Silchar Lok Sabha area ki OBC Morcha ki Pravari oina khankre aduga Prasenjit Depo Soho Pravari oina khankhi ngarang Jila Loisangda Silchar ki dol ki mirep oigadoriba Sri Porimol Suklabaiddagi mafamda Maitei Langyan fi ama khudol tamduna Assam Pradesh BJP OBC Morcha gi Maigaitagi Santoshjit Rajkumar na haraute amba phongdokre Assam lengakna handakta Manipuri lonbo Assam gi jila marida Associate Official Language oina lauthokhiba bu tawimal khangbo phongdokladuna masi Pradhan Mantri Narendra Modi gi slogan Sabka Saath Sabka Vikas Sabka Vishwas ki khudamni haina haikhi aduna Lakliba Mikhal asida Pradhan Mantri Narendra Modi gi handak Chambri gi mathakta thamliba mahaki target asi phanghananaba BJP bu Manipuri miyamna suksoi soidana pai pakangani haibagi thajaba thamlakle Dholai constituency ki Malukram da Oja Anil gi sangaida Maigei asigi Nupilup Singh Naharol Singh Oja Singh Senior Citizen Singh punna phaminaduna anauba delimitation gi matungda Mitei Khungang Singh Punsilaba Singh apunba Dholai Kendra Manipuri Welfare Society haina mingthonba Society ama semnanabagi warep lawkhre haukiba nongmaijing numit Mars ki tang ahom da phamkiba miphamaduda potharaba oja Thiam Khomdolna miphama poibiki Sagnairaba Social Activist Amsugi Senior Advisor Oja Saikom Komla Kantana Athoiba Mithunglen Retired Oja Naurem Chandrabhon Retired Oja Yumnam Prajakumar Oja Salam Hemendro Headmaster Retired Oja Salam Kishore Kumar Longjam Raju Headmaster Oja Moirangthem Dhirendra na chingbana Guest of Honor oina lengsin khibaga loinana Sonai Kendragi Nupilup ki Luchingbi L Sabitri Singha Dholai Kendragi Nupilu Chingbi RK Bimola Sana Guest of Honor oina lengsin khi mifam adugi maru aiba pandamdi constituency amamamda leiriba mitei singi marakta lipun ama semgatpa haibasini pandamasi mapung phahananaba maru oina Salam Kishore Kumar M Nabakumar M Vikram KH Anil M Dhiren TH Lokeshwar na chingba convener tarukhan ki mifamaduda Dholai Kendra gi unit kayadagi lakpa Nupilup Singh Ram Prasad Purgi Senior Social Activist RK Sanatomba Lamar Gramdagi Moirangthem Nilmadop sarukjakhi Thauramadu Lamar Gramdagi Social Activist CH Nabakumar na kandak tobiki Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Livelihood and Enterprise Development Program ki makhada Nimitra mangani gi oiba skill upgradation training on Assamese gamosa weaving haudokpagi thoromama ngarang Karimganj district ki manung chanbada Dulopsara da leiba Thoibi Weaving Cooperative Society da pangthokre Youth Signing Association Lakhipur Kasar na silangduna haudokki bathoromaduda Rabi Shankar Likma Bam DDM Nabard Kasar L Horilal Singh Assistant Director Handloom and Textile Karimganj Shukanto Das BPM Dulopsara Assam State Livelihood Mission Bhaskar Jyoti BC Dulopsara Assam State Livelihood Mission na chingbana Dais tapamki Pisabi Yankhai Romna Sarukjaki bathoromaduda Dais the Lengsin Kipasing na training program asigi matangda Phangadaba Kudongchaba Singh amadi Kanaraba Wapam Singh kaya phongdoki training program asi yaukudaba Pisabi Singh da nongmagi stipend oina lupa yankhai tawduna pigani hairi Jinghan balan gani daw report dum law ni ko asi kama khakari
mayam punamak aina haijaning masini scheme se asigi scheme se kari hari no mayam na phi saning se kari damak tano handak am to khanjengu handak benakandi da helum expo am to kiaba kasa da ko Lakhipur da adugai duga laiba dukan sing se humbu ne ba Manipur ki akhoi Assam gi ne ahum mari khaktang yaw le ba adu su phi gi oina kaino gi ga silai ma gi ga adegi akhoi gi department gi makha ga yaw re ko adu matung da atopa akhoi gi kaino gi pottery adegi kari ya sa amana lai sung gi kari ka yaw ko adu moi sing do thajabra numit tarani khaki program da ne lupa karor manga makhai sile numit tarama thoin da amta khanjiyo Manipur kangbuna akhoi kasar mi sing se paisa am paaya na hai moina saraga akhoi sele akhoi sabide na mutaraba Manipur de kamai tawri BA tamure MA tamure desa engineering tamure khalo halaga mayumda Manipur langning idana mayum ni ko laga thabak ti Manipur state de thabak to jam de thokte do anda khara thoi ko adu asigai se kam dawri phangdringi marak se asigai siga moi phiron sadra khotna kari taw khotan mayam tawre ngasi lambi da kana dukan sing da joliba phanek mayam sing idi inapi rani nungi joliba mayam sing che akoina kabok chaiba phi amakak sabada tham changin natra magi di mugi kano duga asigi tawrei rani ka tawrei khulai ka se kaya yama phi no to kaya yama mi da sarangoni amta khanjiu ekoi thabak sude ekoi असमिस गमछा इसका खास क्या है दीदी आप लोग पता है असमिस गमछा का खास क्या है करीनो वो कोई ना असमिस गमछा है लीजिए ये असमिस गमछा अभी जीआई टैग हो गया है ज्योग्राफिकल इंडिकेशन आइडेंटिफिकेशन टैग हमारा जो लगाया गया है तो उसको कोई भी बाहर से बिना परमिशन का बना नहीं सकता अभी असमिस गमछा आप लोग जहां पर मार्केट में मिल रहा है दूसरा स्टेट से या दूसरा राज्य से मिल रहा है अभी उसको बैन करना है क्योंकि असमिस गमछा एक जीआई टैग हो गया है सिर्फ ऑथोराइज आदमी को ही बनाना पड़ेगा बिना ऑथोराइजेशन का बना नहीं सकता असमिस गमछा ये जानकारी आप लोग के लिए दे रहा है ओके तो इस ट्रेनिंग के द्वारा हम ये तय किया गया है कि जो 90 का 90 दीदी को इसके बारे में ट्रेनिंग देना है और आपको सबको ऑथोराइज वीवर बनाना है असमिस गमछा बनाने का उसके लिए मात्र 10 रुपया ही चाहिए आपको रजिस्ट्रेशन करना है उसके बाद आपका नंबर आ जाएगा तब हेलूम मार्क आ जाएगा तभी आप लोग को असमिस गमछा जब आप बनेगा हम वो बोलेगा ये असली असमिस गमछा है তো আপনাদের একটা আপনাদের ঈশ্বর প্রদত্ত আপনার একটা গুণ আছে সেটা গুণটা কি আপনারা বলতে নিশ্চয়ই জানেন যে আপনার হাতের কর্মগুলো খুব আপনাদের ভালো স্পেশালি হ্যান্ডলুম অ্যাক্টিভিটি আপনাদের এটা ভগবানের দেওয়া সেটা ট্রেডিশন ওয়াইজ আপনারা পেয়ে যাচ্ছেন সেটা আপনার ভগবানকে আপনার ধন্যবাদ বলতে পারেন যার জন্য দেখুন আজকে আপনার ট্রেডিশনাল কালচারের সঙ্গে যদি প্যাশনটাকে যদি আমি প্রফেশন বানাতে পারি তাহলে কিন্তু আমার ইনকামটা আরো অটোমেটিক ইজিলি ইনকামটা আরো বেড়ে যাবে Itanagar da pangthokiba Santosh Trophy Football Championship ki ahom suba quarter final dangarang mamang chahi ki champion Manipur ki team na Assam bu goal 8 amada thoiduna Manipur semi final la khongthang sinkhre Itanagar ki Golden Jubilee Stadium da sanakiba match aduda Manipur gi wangkai mayum sadanandana goal ahom chankhi aduga Pizam Sanathoi Mitei Ngangbam Pacha Maibam Deni amasung Emerson Mitei na goal amamam chankhi Assam gi amatangairaba goal adu Joydip Gogoina chankhi ahanba semi final match hayeng sakul senumit nungthil gi pung ani makhai tabada Manipur ka Goa ga sanagani aduga ani suba semi final match ta services ka Mizoram ga numidang pung 3 ta sanagani final na thangje numit ki numidang pung 3 ta sanagani hairi Kangan Jabama Health Care Amadi Paramedical Science da University Grants Commission na Sakhang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada course si Tambiba Haure Health Care ki field da skill development oiriba Medical Laboratory Technology
technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawraba singna tamba yaraba course asi tamduna isana isabu thabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silcharda lengsimbirabu natraga mobile number 939573245 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare Yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Lilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Kangan jaba ma tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na SSC MTS GD CHSL Indian Army Assam Police TET CTET Grade 2 Grade 3 amadi Grade 4 gi exam gi damak Maths Reasoning English GK na chingba coaching lobining ba singna kudung chaba silobiu ahan ba batch ayuki pung 6 tagi 9 phawba oigani admission fee free oigani Akupa marol gi damak Kasar Lakhipur Ward number 9 da laiba Infinity Knowledge Center gi Center in charge Sir Tennyson gi mobile number 7002554061 number asida ngasimak pau phawna biu Aroi bada maroi ba pau amukhanna Maharaj Gambir Singh gi mapok kumon ga mari leinana khana naina bagi thoromama amsuna silangduna silchar da pangthokre Poila polda laiba iningthau Gambir Singh gi saktamda haikal lekat tamduna ikai khomna jakre Kamar Bongi Rising Youth Committee na maifa gi luchingba singbu taram nokre Lakliba Lok Sabha Mikhal asiga mari leinana Lakhipur BJP Mandal Mahila Morcha gi oiba khongsetama Lakhipur da chatkre Sri Santosh Rajkumar bu Lakliba Lok Sabha Mikhal gi Silchar Lok Sabha area gi OBC Morcha gi pravari oina khankre Dholai Kendra Manipuri Welfare Society haina mingthonba society ama semnana bagi warep lawkre Karingpan Zilla ki Thoibi Weaving Cooperative Society da Assamese kudai sanana bagi training haudokre amasung Santosh Trophy gi semi final da hayeng Manipur ka Goa ga aduga services ka Mizoram ga sanaragani Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare